Karamba mapabo leramgani masagi machasingu maynungda langsinba ngamgadaba Karamba machin mapabo leramgani masagi mache machansingbu khambi maina maiwairabada fawbada ningaidan leithokpa ngamgadaba Lairoi kana ama fawba sangsara asida asumna tawgadaba apangba mi ama fawba adubu ngasi aikhoi kanano ikai bahayagi mingda karibu lemhori bagi aikhoida aroi banabi gi ummitni hai bagi mingda karibu leiri aikhoi gi punsi asida street vendor de on ba potpu maman leibra madubu saning baluna nan leiba kana boleramgani karigi brothel da leibi amaguma aikhoi gi iche sansingna masagi fajaba miyam do utchabana penba oizariba karigi kauthogli hazrat fatima radhiyallahu taala anha gi punsi Karigi kauthokli ummat asigi mama oibi ummahatul mu'minin sing adugi punsi marel karigi usinna daba sadun laithokli ummat ki mama mapa oiba sing karigi makhoina social media da toba guna singda like comments pisinduna makhoi guna da pukning thogalli ummat asigi machin mopa oiba sing Ise sal khuding maki phisi da ngasi de jahannam gi khambi maina maiwai khre masa pum baloina chakthok tuna tangoi on khibatare aikhoi makhoi bo amukta di kalhau se silinau sing Allah gi damak da khallaga makhoi bo amak tang de aikhoi kalhau se silinau sing